का ये लिंक काम नहीं कर रहा है, पता नहीं। नेट ऑन है? ऑन है, आ जाएगा। सड़क पूरा खाली खाली है तो पूजा का टाइम है ना आज और कल आपको ऐसा नहीं लगेगा। No, no, sa Sina, aku begini. Sina, plastik tu ada mana? Mama nak plastik sah. Mama, macam apa? Plastik yang pick number. Let's check this out. Ya, kita lagi mana? Sina, aku begini, magi inner warmer ni, winter yo, ni ting mana ni? Sigi je siap ta, bis ni ada yang hong pang ada lay ni, size tu yang tu, hong tu betul tu size yang tu le, sambil pada wear ni ada betul, khusus di ting mana ni, sambil yang tu dia kan je okey. Jadi lah sigi siap, aku sudah, betul sih, kalau lagi na, moi bisa sahi. ꯑꯃꯗꯒꯤꯅ ꯑꯅꯤꯐꯥꯎꯒꯤꯁꯤꯗ ꯁꯥꯏꯖꯁꯦ ꯄꯥꯛ ꯐꯪꯗꯦꯕꯀꯣ ꯁꯤ ꯂꯩꯕꯤꯔꯦ ꯁꯦꯠ ꯑꯍꯨꯝꯅꯦ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯃꯣꯜꯂꯦ ꯃꯃꯟꯗꯤ ꯍꯣꯡꯕꯅꯦ ꯌꯥꯝꯅ ꯑꯗꯨꯒ ꯄꯣꯠꯁꯦ ꯐꯖꯅ ꯁꯤꯗꯤ ꯌꯥꯏ ꯑꯍꯨꯝꯁꯤꯗ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛꯂ ꯀꯩꯅꯣ ꯄꯤꯕꯅꯦꯕꯀꯣ ꯃꯣꯏ ꯑꯣꯐꯔꯁꯦ ꯇꯧꯔꯒ ꯑꯩ ꯃꯈꯥꯗ ꯂꯤꯡ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯨꯁꯦ ꯑꯉꯥꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯜꯁꯨ ꯈꯤꯇꯪ ꯇꯥꯡꯗꯕ ꯑꯃꯔꯣꯝꯗꯒꯤ ꯂꯩꯖꯕꯁꯦ ꯐꯤꯁꯤꯁꯨ ꯄꯥꯏꯕꯗ ꯃꯣꯟ ꯂꯥꯎꯋꯦꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯑꯍꯨꯝ ꯑꯣꯏꯇꯥꯔꯗꯤ ꯑꯃꯃꯝꯗ ꯂꯨꯄꯥ ꯆꯅꯤ ꯈꯤꯇꯅꯦꯕ ꯁꯦꯠꯁꯤꯗ ꯊꯔꯃꯦꯜꯗꯤ ꯁꯦꯠꯇ ꯂꯨꯄꯥ ꯆꯅꯤꯗꯤ ꯐꯪꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤꯁꯦ ꯍꯦꯛ ꯄꯥꯏꯕꯗ ꯃꯣꯟ ꯂꯥꯎꯔꯒ ꯑꯉꯥꯡꯁꯨ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯧꯕ ꯐꯤꯅꯦꯕ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯃꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯁꯦ ꯊꯥꯏꯅꯒꯤ ꯇꯤꯚꯤꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯇꯤꯚꯤ ꯑꯣꯏꯗꯕꯅꯤ나 ꯅꯦꯠꯐ꯭ꯂꯤꯛꯁꯀꯨꯝꯕ ꯄ꯭ꯔꯥꯏꯝꯒꯨꯝꯕ ꯌꯦꯡꯕꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯝꯕ ꯌꯦꯡꯕꯅꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯃ ꯂꯩꯕꯅꯦ ꯑꯃꯨꯛ ꯌꯦꯡꯕꯁꯤ ꯃꯌꯥꯝ ꯌꯥꯒꯅꯤꯀꯣ ꯌꯥꯗ ꯁꯤꯜꯂꯗꯣꯏꯅꯦ ꯁꯤ ꯌꯥꯎꯔꯤꯁꯦ ꯃꯥꯒꯤ ꯔꯤꯃꯣꯠꯁꯤꯃ ꯂꯩꯔꯦ ꯆꯥꯔꯖꯔꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ HDMI ꯀꯅꯦꯛꯇꯔꯁꯤꯃ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯁꯤꯅ ꯇꯤꯚꯤꯗ ꯗꯥꯏꯔꯦꯛ ꯄ꯭ꯂꯛ ꯇꯧꯔꯁꯨ ꯌꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯑꯦꯛꯁꯇꯦꯟ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯅ ꯄ꯭ꯂꯛ ꯇꯧꯔꯒ ꯁꯤꯗꯩꯗ ꯁꯤꯃꯨꯛ ꯄ꯭ꯂꯛ ꯇꯧꯔꯒ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯡꯗꯣꯛꯅꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦꯀꯣ ꯑꯩꯁꯨ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯤ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯆꯥꯔꯖꯔ ꯀꯦꯕꯜꯅꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯑꯅꯤꯃꯨꯛ ꯍꯥꯞꯄꯦ ꯕꯦꯇ꯭ꯔꯤꯁꯤꯁꯨ ꯑꯃꯥꯖꯣꯟ ꯕꯦꯁꯤꯛ ꯍꯥꯏꯌꯦ ꯃꯣꯏꯒꯤꯁꯦ ꯔꯤꯆꯥꯔꯖꯦꯕꯜ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯕꯨꯕꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯥꯏꯌꯦꯕꯀꯣ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯃꯥꯁꯦ ꯀꯩꯅꯣꯒꯤ 15 monthsꯀꯤ ꯃꯥꯒꯤ ꯚꯦꯛꯁꯤꯟ ꯇꯧꯕ ꯅꯨꯃꯤꯠ ꯇꯥꯕꯅꯦ ꯑꯗꯣ ꯄꯨꯡꯁꯦ 5:30ꯗꯤ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯟꯇꯥ ꯆꯠꯄꯁꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯌꯦꯕ ꯑꯗꯨꯅ ꯄꯨꯡ 5:30 ꯁ꯭ꯋꯥꯏꯗ ꯆꯠꯂꯁꯦꯅ ꯉꯁꯤꯗꯤ ꯄꯨꯡ 5:30 ꯁ꯭ꯋꯥꯏꯗ ꯆꯠꯁꯦꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯃꯥꯁꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯅꯥꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯠꯇꯦꯕ ꯑꯗꯣ ꯅꯥꯗ꯭ꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯅꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯒꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯀꯥꯞꯊꯣꯛꯄꯤꯔꯨꯒꯦ ꯑꯗꯨꯝ ꯃꯊꯥꯗꯤ ꯁꯥꯔꯝꯃꯦ ꯃꯥ ꯑꯁꯤ ꯀꯥꯞꯄꯨꯔꯒ ꯅꯥꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯤꯡꯉꯥꯏ ꯇꯧꯒꯗꯧꯗꯣ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯃꯥ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯗꯣꯏꯅꯦꯕ ꯑꯁꯦꯡꯕꯅꯦ ꯁꯤ ꯑꯉꯥꯡ ꯄꯤꯛꯏꯉꯩꯁꯦ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯀꯣ ꯑꯁꯦꯡꯕ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀꯥꯔꯗꯣꯒꯤ ꯁ꯭ꯇꯦꯖꯁꯦ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯥꯐꯇꯔ 10
11 years ꯃꯨꯛꯀꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯔꯀꯥꯟꯗꯀꯣ ꯑꯗꯨꯗ ꯌꯨꯝ ꯅꯧꯅ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯃꯒꯤ ꯀꯩꯅꯣ ꯍꯧꯒꯠꯂꯛꯄꯁꯦ ꯄꯨꯔꯥ ꯅꯧꯅ ꯑꯉꯥꯡ ꯑꯃ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯕ ꯑꯗꯣ ꯑꯝꯇ ꯀꯥꯞꯄꯤꯔꯨꯈꯤꯒꯦ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯃꯈꯥ ꯇꯥꯖꯔꯛꯑꯒꯦ ꯃꯥ ꯁꯣꯝꯗ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯥꯁꯨ 마디 강제 못해서 마디 꼬이 돌아오네 마 갈리지 자 잘라지 자 잘라지 나와 아서 빨리 헤이 khôn mấy mà con thật as nói tới tần as ấy tần rồi udah kapa wani pa nang ngai le hore khoi ta ga aku biga thau ge jo abra macha dune shi am nam dong wal mon tai ai noi thi rui ne ha ma kai cha ka non ma ka ma kon ta sat la ge me am ji ale me yum jo re am ai je mu yum mu yo ra ma ga koi sang gi ta se lo kha khui ya dai da mo da am lai bang si lo ri ne hidak lai re koi ri ka ro na mo ma ga sa po lai ro na mo ke khrang lai re a go bi na som da ma gi se na hang ai di pum da bane ba ka pa je nga si di kitang pum ba dong to mai shi kamai to du ja na hang de si na mo bo re khong bo rang bo de nung gang 자 헤이 보틀 좀 하고 밤 저거 사나 보네 많이 사나 보네 왜 명 엄청 사는데 보틀이 뭐 건 깍깍깍 나오고 있네 많은 밤이 자 보틀맨 하우야 가니 đi buồn mình hết. Buồn mấy đeo cân buồn mà thì đã tích lòng là gì? Ai buồn. Bay. Ô bay đây. Sinh nghe đó là nè, mau rồi thì khăng nghe. Bay thì cái bông thịt là cái này, từ thiêng với anh này. Anh ai sẽ thâu được cái cà phê. Ô thiêng rồi. Đây rồi. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯆꯥꯛ ꯊꯣꯡꯗꯣꯛ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯇꯥꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯗꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨꯗꯨꯅ ꯉꯥ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯏꯔꯣꯜ ꯂꯩꯔꯝꯃꯦ ꯉꯥ ꯍꯥꯏꯒꯦ ꯇꯧꯁꯦ ꯑꯗꯣ ꯉꯥ ꯈꯔ ꯂꯩꯕꯅꯦꯕ ꯑꯩꯅ ꯂꯩꯔꯒ ꯉꯥ ꯈꯔ ꯊꯝꯈꯤꯕꯅꯦ ꯑꯗꯨꯒꯤ ꯉꯥꯗꯣ ꯇꯥꯎꯔꯒꯦ ꯑꯗꯨꯗꯨꯒ ꯏꯔꯣꯝꯕꯁꯦ ꯀꯔꯤ ꯏꯔꯣꯝꯕꯅꯣ ꯃꯥꯏꯁꯦ ꯁꯦꯄꯣꯠꯀ ꯀꯩꯅꯣ ꯑꯣꯏꯔ ꯁꯦꯄꯣꯠ ꯇꯦꯅꯧꯋꯥꯟꯕꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯦ ꯈꯔ ꯊꯥꯏ ꯕꯤꯟꯁ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯗꯣ ꯑꯁꯤ ꯃꯥ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯩ ꯉꯥꯁꯦ ꯑꯝꯇ ꯇꯥꯎꯊꯣꯛꯈꯤꯒꯦ ꯉꯥꯁꯦ ꯇꯥꯎꯊꯣꯛꯑꯒ ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯔꯛꯄ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯐꯥꯏꯔ ꯇꯤ ꯚꯤ ꯁ꯭ꯇꯤꯛꯇꯣ ꯑꯗꯨ ꯇꯧꯔꯒ ꯁꯤꯅꯦꯃꯥ ꯑꯝꯇ ꯌꯦꯡꯒꯦ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯉꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯀꯨꯏꯔꯕꯅꯤ ꯉꯥꯏꯔꯛꯄꯁꯦꯀꯣ ꯑꯁ ꯉꯥꯁꯦ ꯌꯥꯝꯃꯤꯅꯦꯍꯦ ꯑꯩꯗꯤ ꯌꯥꯝꯗꯕꯣꯏ ꯅꯤꯡꯉꯤ ꯊꯣꯡꯉ ꯆꯥꯔꯝꯃꯗꯧ ꯁꯤꯗꯤ ꯅꯪꯁꯨ ꯌꯥꯝꯃꯦꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯁꯤ ꯀꯅꯥ ꯈꯪꯖꯅꯤ ꯌꯥꯝ ꯌꯥꯝꯃꯝꯒꯅꯤꯗ ꯑꯩꯗꯤ ꯌꯥꯝꯗꯕꯣꯏ ꯅꯤꯡꯉꯤ ꯁꯤ ꯌꯦꯡꯉꯣ ꯅꯪꯅꯁꯨ ꯊꯝꯈ꯭ꯔꯒ ꯅꯪ ꯈꯪꯖꯗ꯭ꯔꯣ ꯌꯥꯝꯃꯤ ꯇꯥꯁꯤꯗꯤ ꯊꯣꯡꯉ ꯆꯥꯔꯝꯃꯗꯧ ꯁꯤꯗꯤ ꯊꯣꯡꯉ ꯆꯥꯔꯁꯤꯔꯣ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯦꯡꯉꯅꯤꯅ ꯊꯣꯡꯕꯗꯤ ꯉꯜꯂꯤꯅ ꯇꯔꯦꯠ ꯇꯥꯗꯧꯔꯕ ꯀꯩꯅꯣ ꯍꯥꯏ 3:30 ꯇꯥꯔꯦ ꯀꯩꯗꯧꯁꯤꯒꯦ ꯊꯣꯡꯉꯨꯔꯣ ꯇꯥꯎꯔ ꯊꯣꯡꯗꯣꯏꯕ ꯇꯥꯎꯔ ꯊꯣꯡꯕꯗꯤ ꯍꯥꯎꯔꯣꯏꯌꯦ ꯁꯤꯗꯤ ꯁꯨ ꯊꯣꯡꯉꯣꯗꯨꯅꯤ ꯑꯩ ꯃꯌꯥꯝ ꯉꯥꯁꯦ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯊꯣꯡꯉꯒꯦ ꯑꯣꯏꯅ ꯉꯥꯁꯦ ꯇꯥꯎꯔꯔꯣꯏ ꯉꯥꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ 3-4 ꯆꯥꯕꯒꯤ ꯊꯣꯡꯕꯅ ꯐꯔꯦꯗꯅꯀꯣ ꯊꯣꯡꯉ ꯆꯥꯕꯅ ꯍꯥꯎꯔꯅꯤ ꯑꯩ ꯊꯣꯡꯈꯤꯒꯦ ꯃꯌꯥꯝꯗꯣ ꯊꯣꯡꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ
ꯊꯣꯡꯅ ꯁꯤꯃꯥ ꯌꯦꯡꯉꯒꯦ ꯊꯣꯡꯅꯕ ꯇꯧꯒꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯃꯥꯖꯣꯟ ꯄ꯭ꯔꯥꯏꯝꯗꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯃꯥꯖꯣꯟ ꯄ꯭ꯔꯥꯏꯝ ꯐꯥꯏꯔ ꯇꯤ ꯚꯤ ꯁ꯭ꯇꯤꯛꯇꯣ ꯌꯥꯔꯦ ꯅꯦꯠ ꯑꯦꯁ ꯑꯁꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤ ꯁꯤ ꯑꯉꯥꯡꯒꯤ ꯊꯥꯔꯤꯁꯦ ꯑꯃꯁꯦ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯆꯥꯕ ꯊꯛꯄꯗꯨꯗꯤ ꯉꯁꯤꯗꯤ ꯎꯠꯆꯗ꯭ꯔꯦꯀꯣ ꯑꯩ ꯆꯥꯕꯗꯣ ꯃꯣꯏ ꯃꯌꯥꯝꯗ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯩ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯉꯒ ꯆꯥꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯌꯥꯔꯦꯗꯣ ꯁꯤꯁꯦ ꯑꯩꯅ ꯁꯥꯎꯟꯁꯦ ꯃꯨꯠꯊꯠꯄꯅꯦꯕ ꯍꯥꯏꯕꯗꯤ ꯁꯥꯎꯟ ꯃꯨꯠꯊꯔꯨꯔꯒꯗꯤ ꯁꯤ ꯀꯩꯅꯣ ꯇꯧꯅꯦꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡꯈꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯃꯈꯣꯡꯁꯦ ꯅꯥꯕ ꯃꯥꯜꯂꯦꯕ ꯌꯥꯝ ꯆꯠꯅꯉꯝꯗꯦ ꯑꯣꯏꯅ ꯅꯥꯗꯅ ꯇꯨꯝꯃꯣ ꯆꯥꯒꯨꯅꯥꯏ ꯆꯥꯒꯨꯕꯤ ꯆꯥꯒꯨꯅꯥꯏ ꯇꯨꯅꯤ ꯆꯠꯇꯨꯝꯃꯨꯔꯣ ꯆꯥꯍꯨꯝ ꯇꯧꯔꯨꯔꯣ ꯇꯧꯔꯣ ꯇꯨꯝꯃꯣꯀꯣ ꯕꯥꯏ ꯒꯣꯕꯤꯁꯨ ꯁꯣꯝꯗ ꯇꯨꯝꯈ꯭ꯔꯦ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯀꯣ ꯄꯨꯡ 8:30 ꯇꯥꯔꯦ ꯃꯥ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯩ ꯁꯤꯃꯥ ꯑꯃ ꯌꯦꯡꯈꯤꯒꯦ ꯁꯤꯃꯥꯗꯨ ꯌꯦꯡꯉ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯕ꯭ꯂꯣꯒ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ